Thadau Baptist Association ki church ki luchingba singda ngasi chatharakiba ambush aduda myoi ahum laikidaba amadi kaya amana asuk apan nanghankiba du akan mamongda condemn tawi haina United Naga Council na thadurakpa serola mana Tourakli. United Naga Council ki Information and Publicity Secretary Aizam Sauna Kudek biduna thadurakpa serola mana hai laibak thiba thaudok aduda laikidraba singki imung manung na thengna horiba wabadasu UNC na saru yari. Nakalamaromda ambush adu hek chathakibaga konsakulgi khunja kunrom lailon wifi kuki khulna hostess oina phajinduna thamkre hairi ngasi thokiba thaudok adugi matangda Christian amu oina naga singna condemn tawri adumoina mak mara leijadaba khunja singda target tawduna hostess oina phajinduna thamba haibasi tawroidaba thawong amani masina hauze wariba pibamasi hena lushil hanbada natana kana bamata phangbang amloi maramaduna phajinduna thamliba khunja sing adu tekta kaidana athuba matamda thadok pirau bicham miyamda satharakpa ka henba thawong khudingmak ki mayokta CSO church ki luchingba sing amadi furup ki luchingba khudingmakna amato oina lepminaduna lamdamasida tangdulaita ba hanjil hanna ba kona minasi hainasu serola sina makata na Tourakli.